पाउसिंग पिजरे लमफेल पाट के मफम सिंगदा nga farm तौदुना चाही की मोन चतरत पुथोकलिबा farm सिंग लेंगांगना एहन मिदेंग चंगबिदुना कनबियु हाइना ngami सिंगना वकलखली मतम कुइना थीदुना लाकपा गाड़ी हुरानबा ड्रग सुंगबा अमदे खुटलाई योनबदा चेन्नई हाइबा मियोय अमा थौबाल पुलिस कमांडोना फागत पंगमख्रे स्टेट असिगी मफम क्यादा वर्ल्ड एड्स डे की थौरम पांगथोकनख्रे खुरुमजरी टाइम्स ऑफ मणिपुर न्यूज मिदेंग ताबिरि बसिंगमु ngangom प्रियाना तराम नोकचरी मियामदा मपुंग ओइबा पाउ पिजद्रिङै मांगोइनाना हौजिक मालेमगी ओइना चौबा लाइचत अमा ओइरिबा कोविड-19 दगी ngaktoknaba फेस मास्क उपा मियोइ अमगा अमगागी मरक्ता सोशल डिस्टेंसिंग थंबा यामना तोइना खुदसा सेंगना हमदोकपना चिंगबा अखोइ खुदिंगमकना सुक्सोइ सोइदना पांगथोकमिनरसे हाइना टोम टीवी की माइकेदगी मियामदा अपील तौजरी हौजिक मपुंग ओइबा पाउ पिजरी लमफेल पाट की मफम सिंगदा nga farm तौदुना चाही की मोन चतरत पुथोकलिबा farm सिंग लेंगांगना एहन मिदेंग चंगबिदुना कनबियु हाइना The Progressive Youth Farming Association की प्रेसिडेंट इरुंगबम प्राणेश्वरना लेंगा की मिदेंग चिंगसिलखले ngasi lamphel pata pangthokpa paumi singaunaba amada mahangna makha taraduna ing 1970 dagi hauduna mafam asida law uramlaba matung sija taba lambi lakhibadagi mafam asida farm tawduna lakhibani mafam asi ing 1979 dagi PDA da tax oina thiduna laklaba matung ing 1980 Marifutara hundoida settlement na loksilaba matung 1980 tagi dak chitha piraga lakhibane housing association asigi punamioi kuntaruk na punna ekar tara taret lomda pukri tawduna farm tawduna lakle mafam asida farm tawriba mioi singi nga amadi henjang napi gi pothok watliba asida ahenba mideng changbiduna farmer singbu mateng pangbiu haina mahakna makha tarakli adagi DC dagina thonga lai rambi la lambi ni sila ga ku mo khate ising ji lit pedi ising sum thum lai gi na pau ba ya rakta bedi lo ba ya rakta bedi khoi na masi khanna ra ga pukri taw ga farm thok pani akhoi me masi bu kitang sokat pi na khoi farm ji ra mateng bang bi ra ga khoi si bogum pha na khoi nga gi potho wa ali ba jang na bi gi potho wa ali ba si da mateng bang bu na khoi du khara sokat la ning ba ma adu gi nang ta si kaino ji kok jang मतम कुइना थीदुना लाकपा गाड़ी हुरानबा ड्रग सुंगबा मदि खुटलाई योनबदा चेन्नई हाइबा मियोय अमा थौबाल पुलिस कमांडोना फागत पंगमख्रे फागलबा मियोय अदुदि पुख्रीमयुम इमरान खान चाही कुनगा मापन अपोकपा जियाउद्दीन लिलोंग लेहाउ खोंगदगिने फागलबा इमरान चाही असिगी जनवरी थादा महाका ड्रग सुंगबा खुटलाई योनबा मदि गाड़ी हुरानबदा चेनबा थौबाल मोइजिंग अवांग लेकाइदगी आवास मस्ताना विष्णुपुर पुलिस ना क्वाक्टादगी फागतखिबा लेख्रबने अदुबु विष्णुपुर पुलिस ना फानबा होटनबदा इमरान नानथोक्तुना चेनखिबा मियोइने केस असिदा चेनबा मियोइ पुना मंगा फाखिबा लेख्रे अमदे मखोइदगी ड्रग सुंगबदा सिजनबा केमिकल सिंग 9mm की पिस्टोल अमदे हुरान लकपा रॉयल एनफील्ड मोटरसाइकिल अमसु फागतपा लेख्रे Global Solidarity and Shared Responsibility haiba pandamda malemgi mafam kyada pak sanna pangthoknariba World AIDS Day gi palan thoram ngasi Thobal District ki mafam kyada su pangthoknakhrei District AIDS Prevention Control Unit Thobal DAPCU na sinduna unit asigi amadi CMO Thobal gi office campus singda lamtu sengdokpa yauna pangthokiba palan thoram adu District AIDS Control Officer Dr. N Thoinau Singna अथोइबा मिथुंगलन ओइना सरुग्यादुना पालन थौरमसी करिगी पांगथोकलिबनो हाइबगी मतंगदा नुंगी ओइबा वरोल सिंह थमखी पालन थौरमदुदा DIS DPM TH ओपन कुमार सिंह डिस्ट्रिक्ट एड्स प्रिवेंशन कंट्रोल यूनिट के स्टाफ सिंह DLN विहान अहाना TI NGOs के स्टाफ सिंह अमदे डिस्ट्रिक्ट लेवल के फैसिलिटीज स्टाफ सिंह सु सरुग्याखी अमरोमदा रीजनल इंस्टीट्यूट ऑफ हैंडिकैप पर्सन्स RIHPI पोकनसु नशा मुक्त कैंपेन कमिटी थौबालगा खुसमनरगा सिंधुना एंडिंग द HIV/AIDS epidemic resilience and impact हाइबा पांदमसिदा
World AIDS Day gi palan thoram Yaripok Bamon Laikai de Leiba Institute adugi campus da pangthokre. Thoram aduda RIHP Yaripok ki President Dr. Maibam Rajendra Singh na thoiba mitunglen Institute adugi Principal KH Mema Devi na thoram apu duga Local Guardian MD Anowar Khana akhanaba mitunglen oina sarga ki. RIHP ki Secretary HS Kunjabihari Sarmana Thauramadu gi nungi oiba World Piraduna India Pumbagi oina Nasa Mukta Campaign gi Khangat Pada Regional Institute of Handicapped Persons RIHP Yaripok asisu Khangat Pada Yaubiraktuna Mamang Thada Drug Free Institute amani haina sakhang biduna miyamda lauthok pikre aduna HIV/AIDS haibasisu mayai kaba chinjak nisa sizinnabaga sumari leinabana ngasigi World AIDS Day gi thoramasi Institute asina susinduna pangthokpane Aikoi nisa dagi lapthokduna HIV/AIDS dagi ngakthoknaba punna hon amirarase haina appeal tawki loinana saruk yakhiba mithunglen singna HIV/AIDS karino karamna nahali amadi matau karamna ngakthokadagi haibigi matangda sandokna wafam kya thamki ngasi malemgi tongan mafam singda pangthokpagum Jiribam district ki Babupara da leiba Tip Teach Conference Hall dasu Women Healthcare Services Tip Teach Jiribam na sinduna World AIDS Day Global Solidarity Set Responsibility haiba thim pangthokre pangthokiba tharomasida Additional Deputy Commissioner Jiribam N Bankim Singh Chief Medical Officer Jiribam Dr. E Okendro Singh amadi Hilghat Gram Panchayat Jiribam gi Pradhan I Somerendro Singh na mathang sena Chief Guest President amadi Guest of Honor oiki Chief Guest na Maira Chukhatuna Thoromdu Hogdoki Chief Guest oiriba N Bankim Singh na haikibada ngasi World AIDS Day asi Manipur gi mafam kya da su pangthoknei HIV amadi AIDS na naraba miyoi singna loshinduna thambidanaba haina phongdoki thoromgi loshilakpada HIV amadi AIDS na naraba miyoi singda senla leba singi maikai degi chana thaknaba polam sing piduna mateng pangki Malemgi oina COVID-19 positive oiba mising crore taruk la kuntra nithoi lising kunma pangat chahumga yankhai manga sukrei Laina asina maramoiduna laikidaba mising la lak tara mari lising humputaret ka chatruka humputara humdoi sukrei Malemgi leibak singi marakta US na positive oiba mising khwaidagi yamli US ki oina positive oiba mising crore ama lak kuntra manga lising nimfuga chatruka marfu mari sukre amadi sikibana miyoi lak ani lising humpuni panga kul humdoini India gi oina hauzik fawada positive oiba miyoi lak Marifutara Mari lising humfuni toiga chanipan ga sumna mapan sukre amadi laikana bangamdana COVID-19 na maramoiduna laikidabana miyoi lak ama lising kuntra taret ka chatruka kunga mathui sukre Pagi barakta tantet break ama laujari Saklon ama Khoithum laba khonjelna miyam gi thamoi bu sumat pangam laba lamdam asigi saknai raba saisakpa Umananda Maibam Saklon ama Thoramasida lakliba December gi tang manga numidang pung taret makhai taba matamda puduna lakcheragani miyam gi apamba isai khanbinaba 7629943543 da call tobiro Nungshi mai thong lo lambi ikai feji oi rebi shamlang Vibgyor Institute of Management and Information Technology VIMIT affiliated to Manipur University admission open for vacant seats Bachelor of Computer Application BCA Bachelor of Business Administration BBA For details please contact Vibgyor Institute of Management and Information Technology contact number 9612333542 or 70058477770 Sina fare tan badinate ko asengba aina pamba darkar oiba grocery item singda red delivery app seasonaraga order to biro loire chaningba restaurant gi food po erasu overpay to budilar dana pot khudingma discount pibaga loina na khudakte inakte yore isine red delivery for you Akan banong lay nungsit kaya laklabasu apik pa natraga achoba yum oirabasu Phaglang sina pumnamak mayok na bangami yam nakali amadi chahi kaya chatli Barak Valley gi masak oiriba akan bagi atopa maming ama oiriba Valley Strong Cement Valley Strong very strong
Admission form Thajare, Manipur University Kanchipur Manakala Temple of Learning Degree College ki admission form Thajare. Professional course da BBA amasung BCA ne. General course da BA amasung BSc course ne. Loina Temple of Learning Toll ki CBSC amasung atopa board ki pass rupa mahiru sing yenglaga class 11 Science Arts amari Commerce ki mingjan form Thajare. Athubada mingjan dheu akupa marol college amasung school ki office ta ki khangbi bayagane. Khanghanjaba Tom Cable subscriber singda yamna nungaiba pau amatang khanghanjari madudi Tom Cable ase pay channel on bagaloinana tongan ba khudong chaba kaya pibata natana ayet apan yaudana ahenba services kaya piduna miyamgi thogal mapung fana tawba ngamjaragani subscriber singna isa gi connection gi thagi fee online gi khuthangda prepaid mode oina thidok piduna channel asibu apan ba yaudana nungaini yengbina banoluk chari matau karamna online gi khuthangda thagi fee tv gadage haibadu makhada uchari ahanba step ta tomtv.co.in da changbiraga adom gi set top box number du mention biraba matungda pijariba package lupa chahum yankai chamri natraga chamri yankai sidagi apamba package ama khanbiraba matungda pay online dan nambiu ani suba step ta adom gi payment adu confirm tawbiraba matungda pay now da nambiu ahum suba step ta prefer payment methods khanbiraga payment tawbinaba khanghanjari ba Tom TV Cable contact number 8132089758 natraga 8974279099 Tv Haza cheng no slow ai khau lo thogi Marks ti kaigi marks no bu kaino hojik oiriba COVID-19 gi laichit asida marks yauduna thokpa habese khudong thiningai natra Haza ai sukhange ai anaba minati marks laibada changadaba sel duna ko mathap ahau badum chathoke nangi sidi lairik hairaga laisu khangdaba habaduni marks upana chinna tondagi tholakpa lok tinna chingba sing phajin gadori bane nushite yaramba amora kai singdo marks upadi hakchangna changakpadagi ngakthok toine adudi Thaza ai marks amta upugige COVID-19 laichategi thingnanaba chathoka matamda marks upiyu season nabiru raba disposable masking mafam chaba yenglaga mai thadokpiyu natragana phumjinbiyu fee na same sajaba masking oiragana nimit khudingi sudok samthokpiraba matungda da seasanabiyu Isagi mamal yamlaba punsibu kansi amadi atopagi punsibu khudongthiba sidagi ngakthoksi break ki matungda mayamba mukan taram nokchari makhataba pau pizari Union Minister of Tribal Affairs Arjun Mundana Freedom Fighter Padma Shri Rani Gaidin Liu gi mingda Tribal Freedom Fighter Museum amasana ba khanghalakrai Union Minister gi chithi edu da museum asi Senapati District ta leiba Mau Maram gi Makhel da sabana chanagani palli mamang da su Rani Gaidin Liu gi pongna famlamdam oidiba Tamenglong District ki Lungkau Khulda sana ba khanghalaki bada state government ki mai kaidigi pau khumpi rakhide chithi edu da Union Minister Arjun Mundana Tribal Singi Ihul State Laingak na khangbiduna thabak paikhatna ba khanghalakli Ngarang nungthil wangjing uningkhong mapada khongjom police na achat awok sing check tawbada Myanmar rom dagi pusilakpa bike aniga kona na fagat pangamkhrei fagalama mioi sing adudi sorok khaibam Bidyananda Singh chahi kungani thoi apokpa laikhidraba S Ladumani Singh Wangjing Cherapur amadi Moirangthem Deepak Singh chahi kungani thoi apokpa M Nem Singh Hairok Part 1 mayai lekai dagine makhoidagi Myanmar rom dagi pusilakpa Molisha 125 amadi Kenda 125 bike ani fagat pangamkhi Longmai 2 Village Authority na Rongmai Naga Council Manipur gi President Kenan Kamaina Duibang Sui dagi Longmai 2 gi Church Complex Phaugu gi lambi Lanai Senpham Puthok-tuna Sembi bagi damak thagat pa phongdurakli Khunja singna Christmas ki mangoina na lambi si Sembi bagi damak apen wa phongdurakli Part 2 ki church area phau bise ngasi mana magi missionary miyam puthoi harega local liba asigum loba missionary asida harau to kana sulaitrabani harau ba haibise lagdori ba ekoi saugroba harau kumhai Christmas ki mana donation toriba asigum loba thabak asida mai pakpa oina sujariba provider KMC gi Sri Kenan Kaumai mahakki mathakta mayam gi board amasung isona board pibu oisnu haina village authorities member K Philip aina mayam gi mamangda paudam jari
Education Minister ne state asigi mahailoisang singda Sanskrit loan amadi Sanskrit sahityabu curriculum da haplagani haina phongdokibabu Rajasri Sanskrita Gokulam Trust amadi Manipur Sanskrit Academy na thagatpa phongdurakli Manipur Sanskrit Academy na thadorapa cherol amada asigumba mityeng chanba awanba khunai amagidamag loan asibu tamhanaba khongthang thagali haidi Paugi marathan atemba break amagusulogjari Kangleipak News Tengbang Loop KNTL Manipurna Haukiba English Singani Taramapanda Kana Leijadraba Awana Taraba Imungi Ningol Sing Amadi KNTL gi member Ningol Singbu Chakobugi Thoram Pangthokibagum Kumsi Chahi English Singani Kungisu Ningol Chakobugi Thoram Lakliba December Mangada Khangabok Patri Makhale Kaida Pangthokjaragani Thoramasida Piba Oiba Sing Amadi Miyamna Sarukyabiu Loinana Mating Pangbiu Haina KNTL gi Maikaidigi Fongdokjari Luhungbagi Fizang, private party singi decor, inaugural function gi balloon decor, birthday party gi balloon decor, formal function singi decor, amadi makal khudingmaki decor gi damak kana leiti haibagi wabi raganu. Apamba machu sizinaduna apamba moongda thawain hek khoida zaba moongda decor sing tobiningba singna. Akupa morol gi damak contact tobirau DD Bros Decora Kaisamthong Ahanthem Lekai Imphal. Contact number 8258047042 natraga 7005313996. Lamjingba Finance na COVID-19 na thogal khudong chadba mayam asi uziraga collateral security yautana document changdana yamna kom mongda loan fanganjargani shahida subnatagi chada tarani thoigi interest rate tap business loan against property vehicle loan commercial equipment loan commercial vehicle loan ki khudong chaba pisari Han loan lawbi ki basingi su anagu makhal gi loan asi lawgi khudong chaba pisagani akupa morol gi ma contact tobiro Lamjingba Finance Nagamapal contact number 7085831502 natraga 9862629999 Now enjoy 20% extra on Kangla Popcorn, Kangla Milky Balls and Kangla Rings. Kangla Yumdagi hek chathokiba matamda chingnadaba ngamde selucharuba firoldasu virus asi adum pusilakpa yabagi akiba lei Firolda virus changandanaba Bharat amasung Americana scientifically yanaraba India gi ahanba virus cover spray nano coating asina pungni funipan fawa virus ngakthok pangame Firolda kapiduna virus tagi ngakthok piu virus coverage sizinabiu chingnabiganu Break matung da mayam ba mukhan taram nokchare makhata ba pau pizare center na ihau hauriba longmi singa wari sana na ba barton tawkhre center gi maikai dige high level ministerial team amaga ngasi nungthel pung ahumda vigyan vavanda wari sana na ba barton tawre agriculture minister Narendra Singh Tomar na phongdo kibada ahan ba tangka ki wari sana bada yaw kiba longmi gi luching ba sing nakal ani gi wari sana ba sida sarugya hangane Khongthang asi BJP gi luching ba sing tanar ba matung khongthang asi lokhalakpani nakal amarom da Home Minister Amit Shah na ihau hauri ba longmi sing Nirankari Samagam ground da pushin na ba phongdorakle Anauba longmi singi ek asi lawu shingu bada awanba amadi chawkhatpa purakna ba amadi longmi singi senthok hengat na bani haina Prime Minister Narendra Modi na phongdokre mahangna makha taraduna handakta lengak na chanaba haukraba Farmers Produce Trade and Commerce Promotion and Facilitation Act lisingani kun amadi the Farmers Empowerment and Protection Agreement on Price Assurance and Farm Services Act lisingani kun asina longmi amadi laigedabani gi marakta hena ning tamba amadi khudong chaba piragani ngasi ufong ki ba pause singda kari kari maro ba pau yauri bage habadu mayam punna muk khangminase Huyen Lan Pau COVID na laikhidraba miyoigi aroiba mathau mangam pangthoknaba IMC na lupa lising tara manga lobigi thawong miyamna penadre irang thong nongna sem saba loikre hayeng sangaragani ke laisio buhil areas committee gi chairman khan kiba mikhal high court challenge tawrakle
लेंगाकी ऑफिशियल सिंह हाई कोर्ट की ऑर्डर थबकता ओंथोकलमद्रे पिटिशनर ब्रजकुमार की मथक्ता पीखिबा ऑर्डर की कंप्लायंस रिपोर्ट पिरकनबा अरोइबा मतम पिखरै पोकनफम डिस्ट्रिक्ट मरीदा कोविड की सेरो सर्विलेंस हौरे पुंग कुनमरीदा मी 3 लेखिद्रे नौना मी 135 कोविड पॉजिटिव होइकी गवर्नमेंट की डॉक्टर सिंह प्राइवेट प्रैक्टिस तौब थिंगनबा अमुकसु ऑर्डर थोखरे HIV/AIDS एपिडेमिक नॉर्थ ईस्ट किनिंगाई ओइरे रिपोर्ट नागालैंड स्टेट सेम की बसी नमथा की थोंगनी NACN-IM सना लेबाक वर्ल्ड एड्स डे मालेमगी ओइना लाक्सिन बंगमदब फिबम मायोकनरी मणिपुर सेक्सुअल ट्रांसमिशन द एस संदोकपगी चांग वांखलखले उ यानबा फाव चटपा फॉरेस्ट की स्टाफ सिंह नोंमै कापतन तालखरे फॉरेस्ट स्टाफ सिंह नोंमै कापसिलकपदा पर्सनल यावरे संगाई एक्सप्रेस निपान लेखिद्रे डिस्ट्रिक्ट मरीदा सेरो सर्विलेंस हौख्रे गवर्नमेंट डॉक्टर सिंह प्राइवेट प्रैक्टिस तौब यारोई नमथाक्ता नागालैंड सेमखिबनी IM ट्रक एक्सीडेंट मियोय मरी सीरे मंगा सोकले नहारोल की थौदांग सेंटर न कोविड-19 की फिवम खननबा ऑल पॉलिटिकल पार्टी मिफम कौख्रे चीफ मिनिस्टर एन बिरेन नेगेटिव होइरे पॉजिटिव केस लिसिंग कुनमंगा हेनख्रे इचेल एक्सप्रेस ओइनाम थिंगेल प्राइमरी स्कूल की नौना साबा बिल्डिंग संगाख्रे नेशनल एजुकेशन पॉलिसी मपुंग फाना चनहनबा टास्क फोर्स सेमले राजेन CM कोविड-19 दगी फगलखले डॉक्टर सिंह लनाई हॉस्पिटल सिंह द प्रैक्टिस तौब यारोई इलेक्शन नक्सिलक्लगा वुमेन बैंडर योनगनी थौरांगबा मरम चादे क्लास 10-12 एग्जाम थागदोरिबा महैरोई सिंह मराइबक तंबंगमद्रे एमसु इरेबाग मणिपुर की कल्चर योखटकदौरिबा NUC की वाथोक लुसिलखले JNM डांस एकेडमी ना यूनिवर्सिटी की थबकता यावररोई मियोय निपान अमसु कोविड लेखिद्रे पॉजिटिव होइबा मिसिंग लिसिंग 15 गा 95 यौख्रे सीबना चनी गा 38 यौख्रे लेंगा की डॉक्टर सिंह लनाई प्रैक्टिस तौब थिंख्रे डॉक्टर जुगेंद्रो अमासी की प्रेसिडेंट खल्ले अरोइबदा मरोइबा पाउ अमुक हन पिजरी लमफेल पाट की जगह सिंगदंगा फार्म तौदुना चाही की मोन चद्रेट पुथोकलिबा फार्म सिंग लेंगांगना एहनबा मिनेंग चंगबिदुना कनबियु हाइना ngami सिंगना वाकलखले मतम कुइना थीदुना लाकपा गाड़ी हुरानबा ड्रग सुंगबा अमदि खुटलाई योनबदा चेन्नई हाइबा मियोय अमा थौबाल पुलिस कमांडोना फागतपा ngomkhrai amade state asigi mafam kyada world AIDS day gi thoram pangthoknakhrai हौजकी वनदी मणिपुरी पाव मतंग से लोइसनजरे मिरिंग ताबिरिब सिंह अमुक हना खुरुमजरी